Ngarang nahandagi nong kitang tabada Bishnupur district ki Thanga AC ki mafam kharada lambi Leikhomna Mee Chatpa Amadi Gari Thouba Yadabadagi Maikei Adom gi Meeyam Awaba Mayoknare AC gi ayamba mafam sing tourist spot oibana lambi fahanba haibasi mathau tabani lambi kharadi ningthina semdana nungaina chatnari adubu Thanga ngaram oinam laikai kunje moirang them tongbram thongi maning amadi mamangi lambida asuki matik fatre lambida gari ama lakpada thaina naba mafam laitre lambi sida nong hek ngan badagi angang singi school chatpagi ben mayam ayukta kaithel kabagi gari mayam marak sida lambi na ka hena pikpada natana ising amadi Leikhomna pikthana leibana achouba awaba mayoknare gari thengjenaba phawwa yaure haina all Thanga Maira Paibi singna lambi da thoktuna lambi sembiu haiba paudam ama Maira Paibi gi convener ima Thambal manana fongdorakli mari leinaba singna lambi asi sembi duna miyamna awaba kaya mayoknari basi kokhanbiu haina appeal torakli ngasi ma yangna khudong thinangai oiba chhatagi bel amaga adagi gari passenger amaga thengaina dana lambi si yam khudong sadare aduna maram oidana Thanga oinam laikai gi nambi adagi khunjem moirang them ade tongbram ngaram asigi lambi ase atubu matamda mari nainaba authority na sembi na bai damakta aina hana nodungna haija